Kuki Cso Council की apology Naga Taru हाटखिबा दु council ना दायित्व लवी हाइबा नत्ते KJC Central Security Force na Kuki singi mathakta chathaba Operation Justice phanganaba oiramdre nanthokhankinaba oiramle TNL Te amasung Naga Furuf ki meira paibi sing apex body amagi makhada issue sing thengnaminanaba ware flongminakhre Lidagi fakhiba KCP tai banganba group ki leader Haubizan Dilip numit marini police custody remand lauthakre Nongsum da lairiba Pambaina Luchingba UNLF MP Gilan missing camp thadok tuna chatkiba yarwe haina maira pai bising ni irang Houkhre Kuki Cso Council ki apology Naga Taru hatkhiba du council na daita lawi haiba natte KJC Naga civilian taruk fajinduna thamlaba matung Kuki militant sing na miyathi na hatkibagi thawdo aduga mari lainana Kuki Cso Council KJC ki chairman Helen Thangthangle na haukiba sagol se numita public apology tawkiba du miyat aduda Kuki Cso community na chathakiba natte daita lawre haigadabani haina KJC na ngarang thadorakpa cherol amana amuk sengdurakli cherol asina makha taraduna high council asigi chairman na miyat asiga mari lainana phongdokiba wafam singi marakta miyat adu Kuki Cso community pumnamaki responsibility haina Lana wan thokpi duna aran bamongda uhale KJC gi apology adu humanity compensation amasung moral responsibility gi spirit singda leikhidraba singi imung manungi awaba singda saruk yaraduna phongdokibani hairi KJC gi clarification asi council asi gi chairman tanglet na haukiba sagol sen numita Churachandba district headquarter da pangthokiba pre-conference amada Naga civilian taru hatkibaga mari lainana Kuki Cso community gi behalf ta mihat adu achauba aranba amani amadi thawdo adu condemn tawi haina phongdokpaga loinana mahangna paumi singi mamangda phongdokraba matung sengdorakpani amaromda laikhidraba Naga civilian taruk asi mamang tha Mei taraga humdoi da Kangpokpi district ki Lailun Waifai khuldagi Kuki singna faduna pukraba matung tha asigi tarada Kangpokpi district ki mafam amadagi mihat thina hatoktuna thamlamba thengnarakibani mihat asigi mamangda Naga village guard singna laman khumba oina Kuki Khunja taraga mari fajinuna thamluraba matung tha asigi mapanda tekta kaidina thadoraklaba matung Naga civilian taruki matat kaklaba hakchang sing phangkiba thawdo asina Kuki amasung Naga community anigi marakta chauna ungkhanaba hengalakibani amaromda KJC ki cherol asina makha tarduna Kuki Cso gi political social natraga community institution signa mihat aduda ayaba pikiba amasung mateng pangkiba lei hairaduna mihat aduda January sing hojik fawba masak khangdana leiri hari Cherol asina makha tarduna thawdo adu mari leinaba agency singna chumna manung mapan naidana thigatuna January sing masak khangdoktuna phangadabani amadi aingi matik chaba chairak sing phangangadabani hairi KJC ki cherol asina thawdo asigi investigation chathaba matamda ethnic violence thokiba mafam sing maruina Kuki Cso civilian sing hatkiba mafam sing yumkai thugai kiba amadi mai thakiba mafam sing thugai kiba church sing religious leaders sing hatkiba mafam sing chatuna chumba thawdok sing marik chumba report sing lawgadabani hairi Cherol asina high selective justice natraga selective security measures singi khuthang thigatpana tungkoiba santi purakpa ngamloi hairi KJC gi sengdok warol asida tongan ba reaction kaya tarokli maruina All Naga Student Association Manipur ansam KJC gi apology adu reject tawuna KJC gi apology khak yaba ngamloi haikre aduga Jomi Student Federation General Headquarters na Kuki Cso Council asi masak khangde haina phongdokiba laikre amasung federation asina KJC asina Jomi yauna tongan ba community singi maut senba yarwe haibiga kanba wafam singsu mamangda thamkiba laikre Central Security Force na Kuki singi mathakta chathaba Operation Justice phanganaba oiramdre nanthokhankinaba oiramle TNL State amasung Central Government gi Meitei dagi Kuki terror activities sing laksinaba honariba sigi matangda wahang kaya hangladuna handa Kuki militant singi mathakta chathakiba operation adu maralgi matung inna makhoi sing adu Justice phanganaba honabagi mahuta nanthokhankiba yanaba chathaba operation oiramle haina Working Committee of the Tangkhul Nagalongi Meitei dagi Thadorakpa cherol amana haidi lup asina thadorakpa cherol amana haidibana irang mayoknariba state asida government ki Meitei dagi Naga amasung Kuki anigi marakta lairiba ungkhatnaba asi handle tawnaba honabagi mawong asida pendaba wafam kaya thamlakli loinana liangmai Naga micham taruk faraba matungda tamthina hatkiba thawdo aduga mari lainana CRPF ki cobra commando sing deploy tawkiba duda mihat adugi justice athubada phanglagani amasung kudong thiringai oiba chingi district singda santi laklagani haina chauna asa tawki adubu madugi ona tainabada oikhi Haukiba June Kungama Thoida CRPF Cobra Unit amasung Assam Rifles ki combined team amana haukiba Mei taraga humdoida tamthina hatok pikraba Naga micham taruk adu yauna puna Naga gi miyoi taraga nipan adu bufa kiba Lailun Waifai area da operation chathaki hariba operation aduda security force na KNFPU KNA amasung KRA ki kangbuga kanba mongda nongmai kapnaki makhata na chathakiba operation da hariba lalulup sing asigi kedar chamarom koisinduna thamkhre haiba pauta ki loinana makhoi sing adubu faba haibasi Naga micham taruk adubu hatkibada chenari basing adu
ꯐꯥꯅꯕꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯈꯤ꯫ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯆꯦꯌꯔꯃꯦꯟ ꯍꯦꯂꯤꯌꯟꯊꯥꯡ ꯊꯥꯡꯂꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯥꯒꯥ ꯃꯤꯆꯝ 8 ꯍꯥꯠꯈꯤꯕꯗꯨ ꯀꯨꯀꯤ ꯑꯥꯔꯝ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯆꯦꯟꯅꯩ ꯍꯥꯏꯕ ꯐꯣꯡꯅ ꯌꯥꯖꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯖꯣꯏꯟꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯁ꯭ꯇꯦꯖ ꯑꯦꯛꯁꯔꯁꯥꯏꯖ ꯑꯃꯒꯤ ꯊꯥꯛꯇ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨꯒꯤ ꯐꯦꯚꯔꯗ ꯆꯠꯊꯕ ꯑꯣꯏꯔꯝꯈꯤ꯫ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯖꯦꯟ ꯌꯥꯎꯅ ꯁꯦꯅꯤꯌꯔ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡ, ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯑꯃꯁꯨꯡ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄꯗꯒꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯋꯤꯗ꯭ꯔꯣ ꯇꯧꯗꯨꯅ KNFPꯒꯤ ꯀꯦꯗꯔꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯗꯤꯖꯤꯒꯅꯦꯇꯦꯗ ꯏꯚꯦꯟꯖꯔ ꯀꯦꯝꯞꯇ ꯍꯣꯡꯖꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯄꯤꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯆꯤꯡꯒꯤ ꯂꯝꯗ ꯒꯚꯔꯟꯃꯦꯟꯠꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯀꯃꯤꯠꯃꯦꯟꯠ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯅꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯗ ꯑꯣꯏꯔꯦ꯫ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯅꯤꯅ ꯂꯩꯔꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯑꯃꯁꯨꯡ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯂꯩꯇ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯖꯒꯥꯁꯤꯡꯗ ꯍꯧꯖꯤꯛ ꯂꯦꯞꯇꯅ ꯆꯠꯊꯔꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯃꯁꯨꯡ ꯅꯥꯒꯥ ꯇꯔꯨꯛꯀꯤ ꯃꯤꯍꯥꯠꯇ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯔꯝꯕ ꯑꯦꯛꯁꯟꯁꯤꯡ ꯂꯧꯔꯕꯒꯦ, ꯂꯝꯗꯝ ꯑꯁꯤꯗ ꯖꯁꯇꯤꯁ ꯑꯃꯁꯨꯡ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯂꯩꯉꯥꯛꯀꯤ ꯀꯃꯤꯠꯃꯦꯟꯠ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯒꯤ ꯄꯥꯎꯈꯨꯝ ꯃꯤꯌꯥꯝꯗ ꯆꯞ ꯆꯥꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯩꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯃꯒꯤ ꯃꯈꯥꯗ ꯏꯁꯨꯁꯤꯡ ꯊꯦꯡꯅꯃꯤꯟꯅꯅꯕ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯈ꯭ꯔꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯆꯩꯊꯦꯡ ꯅꯪꯂꯕ ꯃꯤꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯂꯨꯞꯁꯤꯡꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯃꯒꯤ ꯃꯈꯥꯗ ꯂꯥꯛꯀꯗꯧꯔꯤꯕ ꯏꯁꯨ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯊꯦꯡꯅꯃꯤꯟꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯋꯥꯔꯦꯞ ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯑꯋꯥꯡ ꯁꯦꯛꯃꯥꯏꯗ ꯂꯩꯕ ꯑꯦꯗꯚꯥꯟꯁ ꯋꯨꯃꯦꯟ ꯁꯣꯁꯥꯏꯇꯤ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯋꯥꯡ ꯁꯦꯛꯃꯥꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯎꯁꯝ ꯑꯃꯨꯕꯤꯒꯤ ꯌꯨꯝꯗ ꯅꯥꯒꯥ ꯑꯃꯁꯨꯡ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯈꯨꯜ 13ꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯂꯧꯈꯤꯕꯅꯤ꯫ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯏꯁꯨ ꯈꯨꯗꯤꯡꯃꯛ ꯁꯔꯨꯛ ꯌꯥꯃꯤꯟꯅꯒꯗꯧꯔꯤꯕ ꯈꯨꯜ 13 ꯑꯗꯨꯗꯤ ꯑꯋꯥꯡ ꯄꯣꯠꯁꯪꯕꯝ ꯈꯨꯜꯂꯦꯟ, ꯇꯦꯟꯗꯣꯡꯌꯥꯡ, ꯑꯋꯥꯡ ꯁꯦꯛꯃꯥꯏ, ꯀꯥꯟꯇꯣ ꯁꯥꯕꯜ, ꯃꯍꯥꯔꯥꯕꯤ, ꯁꯥꯟꯇꯤꯄꯨꯔ, ꯇꯤꯡꯒ꯭ꯔꯤ, ꯈꯨꯔꯈꯨꯜ, ꯀꯥꯟꯇꯣ, ꯂꯩꯀꯤꯟꯊꯕꯤ, ꯃꯈꯥꯟ ꯂꯤꯌꯥꯡꯃꯩ ꯚꯤꯂꯦꯖ, ꯀꯪꯂꯥꯇꯣꯡꯕꯤ ꯃꯄꯥꯎ ꯑꯃꯁꯨꯡ ꯅꯝꯗꯤꯡꯂꯣꯡ ꯚꯤꯂꯦꯖꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯏꯃꯥ ꯑꯃꯅ ꯍꯥꯏꯈꯤꯕꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤꯅ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯃꯤꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥꯁꯤꯡ ꯑꯁꯤ ꯇꯨꯡꯂꯝꯆꯠꯇ ꯇꯝꯕ ꯉꯝꯗꯕ ꯐꯤꯚꯝꯗ ꯂꯩꯔꯤ꯫ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯅ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗꯕꯅ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡ ꯃꯤꯇꯣꯞ ꯑꯣꯏꯔꯕ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯔꯛꯄꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯃꯇꯤꯡ ꯊꯣꯛꯅ ꯊꯕꯛ ꯇꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯄꯨꯟꯁꯤꯟꯗꯨꯅ ꯀꯃꯟ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃꯗ ꯏꯁꯨ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯃꯤꯟꯅꯅꯕ ꯑꯄꯨꯟꯕ ꯂꯨꯞ ꯑꯃ ꯑꯣꯏꯅ ꯁꯦꯝꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯂꯨꯞꯁꯤꯡ ꯑꯁꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯃ ꯑꯣꯏꯅ ꯂꯩꯈꯤꯒꯅꯤ꯫ ꯆꯞ ꯆꯥꯕ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯃ ꯑꯣꯏꯅ ꯊꯝꯅꯕ ꯑꯊꯨꯕꯗ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯃꯤꯐꯝ ꯑꯗꯨꯅ ꯂꯨꯞ ꯑꯁꯤꯅ ꯇꯧꯒꯗꯕ ꯑꯃꯁꯨꯡ ꯇꯧꯔꯣꯏꯗꯕꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯀꯅꯤ꯫ ꯂꯨꯞ ꯑꯁꯤꯅ ꯆꯪꯁꯤꯜꯂꯛꯀꯗꯧꯔꯤꯕ ꯈꯣꯡꯖꯪꯁꯤꯡ ꯑꯁꯤꯗꯁꯨ ꯃꯤꯌꯥꯝꯅ ꯄꯨꯟꯅ ꯐꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯃꯩꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯗꯨꯗ ꯈꯨꯜ 13 ꯑꯁꯤꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯗꯦꯜꯂꯤꯗꯒꯤ ꯐꯥꯈꯤꯕ KCP ꯇꯥꯏꯕꯪꯉꯥꯟꯕ ꯒ꯭ꯔꯨꯞꯀꯤ ꯂꯤꯗꯔ ꯍꯥꯎꯕꯤꯖꯝ ꯗꯤꯂꯤꯞ ꯅꯨꯃꯤꯠ 4ꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯂꯧꯊꯈ꯭ꯔꯦ꯫ ꯃꯃꯥꯡ ꯊꯥ ꯃꯦ 6ꯇ ꯗꯦꯜꯂꯤ ꯄꯨꯂꯤꯁ ꯁ꯭ꯄꯦꯁꯤꯑꯦꯜ ꯁꯦꯜ, ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯆꯠꯊꯈꯤꯕ ꯖꯣꯏꯟꯠ ꯑꯣꯄꯔꯦꯁꯟ ꯑꯃꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯐꯥꯈꯤꯕ KCP ꯇꯥꯏꯕꯪꯉꯥꯟꯕ ꯒ꯭ꯔꯨꯞꯀꯤ ꯂꯤꯗꯔ ꯍꯥꯎꯕꯤꯖꯝ ꯗꯤꯂꯤꯞ ꯑꯦꯂꯥꯏꯁ ꯇꯥꯏꯕꯪꯉꯥꯟꯕ ꯉꯁꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯇꯨꯅ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯂꯧꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯥꯎꯕꯤꯖꯝ ꯇꯥꯏꯕꯪꯉꯥꯟꯕ ꯉꯔꯥꯡ ꯗꯦꯜꯂꯤ ꯄꯨꯂꯤꯁꯀꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯇꯤꯝ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯇ꯭ꯔꯥꯟꯖꯤꯠ ꯔꯤꯃꯥꯟꯗ ꯏꯝꯐꯥꯜꯗ ꯄꯨꯔꯛꯂꯕ ꯃꯇꯨꯡ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯛꯄ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯔꯃꯦꯜ ꯑꯦꯔꯦꯁꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯆꯩꯔꯥꯎ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕ ꯗꯤꯁꯇ꯭ꯔꯤꯛ ꯁꯦꯁꯟ ꯖꯖ ꯏꯝꯐꯥꯜ ꯋꯦꯁꯇ ꯄꯨꯊꯣꯔꯛꯈꯤꯕꯅꯤ꯫ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯈꯤꯕ ꯑꯗꯨꯗ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯎꯕꯤꯖꯝ ꯇꯥꯏꯕꯪꯉꯥꯟꯕꯒꯤ ꯃꯊꯛꯇ ꯂꯩꯕ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤꯗꯃꯛ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯄꯤꯅꯕ ꯄ꯭ꯔꯦꯌꯔ ꯇꯧꯈꯤ꯫ ꯂꯣꯏꯅꯅ ꯗ꯭ꯌꯨꯇꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯀꯣꯔꯠꯅꯁꯨ ꯊꯥ ꯑꯁꯤꯒꯤ 30 ꯐꯥꯎꯕ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯄꯤꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ KCP ꯇꯥꯏꯕꯪꯉꯥꯟꯕ ꯒ꯭ꯔꯨꯞꯀꯤ ꯂꯨꯆꯤꯡꯕ ꯍꯥꯎꯕꯤꯖꯝ ꯗꯤꯂꯤꯞ ꯑꯦꯂꯥꯏꯁ ꯇꯥꯏꯕꯪꯉꯥꯟꯕ ꯃꯃꯥꯡ ꯊꯥꯒꯤ ꯃꯦ 6ꯇ ꯗꯦꯜꯂꯤ ꯄꯨꯂꯤꯁꯀꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯁꯦꯜꯅ ꯑꯥꯔꯝꯁ ꯑꯦꯛꯠ ꯑꯃꯁꯨꯡ UAPAꯒꯤ ꯃꯈꯥꯗ FIR ꯂꯧꯈꯠꯈ꯭ꯔꯕꯅꯤ꯫ ꯅꯣꯡꯁꯨꯝꯗ ꯂꯩꯔꯤꯕ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLF MPAꯒꯤ ꯂꯥꯟꯃꯤꯁꯤꯡ ꯀꯦꯝꯞ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯏꯔꯥꯡ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯁꯨꯝ ꯆꯤꯡꯊꯛꯇ ꯂꯩꯔꯤꯕ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯂꯥꯟꯃꯤꯁꯤꯡ ꯂꯨꯞ MPAꯒꯤ 293 ꯁꯨꯕ ꯃꯥꯔꯆꯤꯡ ꯕꯠꯇꯥꯂꯤꯌꯟ ꯂꯩꯉꯥꯛꯅ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯂꯧꯊꯣꯛꯈꯤꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯄꯒꯤ ꯃꯥꯌꯣꯛꯇ ꯅꯣꯡꯁꯨꯝ, ꯎꯌꯨꯡꯄꯣꯛ ꯑꯃꯗꯤ ꯑꯀꯣꯏꯕꯒꯤ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯕꯒꯤ ꯏꯍꯧ ꯍꯧꯔꯛꯈ꯭ꯔꯦ꯫ MPAꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯀꯦꯝꯞ ꯊꯥꯗꯣꯛꯅꯕ ꯐꯤꯔꯣꯜ ꯄꯨꯗꯨꯅ ꯊꯣꯛꯂꯛꯄꯗ ꯅꯨꯄꯤ ꯃꯌꯥꯝꯅ ꯃꯨꯜꯂꯒ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯏꯍꯧ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯏꯔꯝꯗꯝ ꯀꯟꯕ ꯂꯨꯞ ꯏꯀꯜꯒꯤ ꯁꯃꯥꯖꯁꯤꯡ ꯂꯨꯞꯀꯤ ꯀꯟꯚꯦꯅꯔ ꯍꯩꯀ꯭ꯔꯨꯖꯝ ꯑꯣꯡꯕꯤ ꯃꯥꯂꯦꯝꯈꯣꯝꯕꯤꯅ ꯍꯥꯏ ꯂꯩꯉꯥꯛꯀꯤ ꯌꯥꯊꯪꯅꯤ ꯍꯥꯏꯗꯨꯅ ꯕꯠꯇꯥꯂꯤꯌꯟ ꯑꯁꯤ ꯅꯣꯡꯁꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯊꯥ ꯑꯁꯤꯒꯤ 19ꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯥꯎꯆꯦꯁꯤꯡꯅ ꯕꯠꯇꯥꯂꯤꯌꯟ ꯑꯁꯤ ꯂꯧꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯂꯛꯄ ꯊꯦꯡꯅꯕꯗꯒꯤ ꯃꯤꯌꯥꯝꯅ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯏꯍꯧ ꯑꯁꯤ ꯍꯧꯔꯛꯄꯅꯤ꯫ ꯕꯠꯇꯥꯂꯤꯌꯟ ꯑꯁꯤ ꯃꯃꯥꯡꯗꯁꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ, ꯃꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥꯅ ꯃꯤꯌꯥꯝꯗ ꯕꯠꯇꯥꯂꯤꯌꯟ ꯑꯁꯤ ꯂꯧꯊꯣꯛꯂꯔꯣꯏ ꯍꯥꯏꯕ ꯊꯥꯖꯕ ꯄꯤꯔꯝꯂꯕꯅꯤ꯫ ꯊꯥꯖꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯂꯩꯉꯥꯛꯅ ꯊꯕꯛ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯊꯝꯖꯤꯜꯂꯛꯂꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯈꯨꯟꯖꯥꯁꯤꯡ
asi hingba ngamloi. Khunjasingna asoi angam yauduna ngasi lau singogi thabak chothariba asisu ngamlaroi maram aduna nongsumda lairiba kemasi thadokuna chatkhiba sukya yaroi haina sumangna makha tana phongdokhi. Miyamgi khongjang aduda saruk yakhiba ikalgi General Secretary Sarangthem Romesh Meitei na hai battalion asi laibadagi mafam masigi khunjasing aki tujungba laitana hinglakpani. Chingkhong chingya da lairiba laufam sing asida asoi angam yauduna lau singu unaram liba asisu battalion asi laitrabadi ngamlaroi battalion asi haukiba April da lauthoknaba lengang na hongnarakpadagi miyam huraktuna thingba khaknatana khunrakpam isigi MLATH Lokeshwar yauna United Committee of Pukhau and Makeng Dolaitha BJP Ikal Amadi BPF Sinamgi Mihipsinga Chief Minister Yunam Khemchan unadna wari shanakhiba laikhrabani maduda Chief Minister na battalion asi lauthokpana miyam da sohalabadi irang asi loiriba fawba lengna lehelagani haibigi thazaba pirakhibani. Chedagi chinna hena chatpani thazaba thambiyu haina Chief Minister masana phongdoklamba wafam adu ngasiri kadaida chatkhrbage. Chief Minister na pikiba thazaba adugi onna tainabada amuhana battalion asi lauthoknaba tharang tawragliba asi khwaidagi hena laibak thibani. Battalion asi lauthokiba tarabadi khulasida soidana misi mina thoklagani miyamgi khalaga battalion asi khulasida lengdana thambiyu haina su mangna makha tana phongdokhi.